Heritage Park Sanabagi Matangda isu natabada isu thohale miyoi kharana sanaraga politics yamna tongmali masi afavanate Moirang Khunouda Heritage Park Shaaba Houkhre Hongbagi Wapham Leitre haina Chief Minister Biren lenga ki firep khangalakle Heritage Park Sabagi Matangda hojik miyam gi pendabagi khongjang ama leiriba sigi matangda chathariba assembly session gi ngasi tarit ni suba sitting da Congress ke MLA ke Ranjit na pukhalakiba calling attention gi paukhum piraduna Chief Minister Biren Wapham masi fongdokibane House da thamkiba mahaki paukhum da Chief Minister Hai Mau the Ethnic Park Sanaba Siroida Tourist Center Sanaba Wapham Kuire Lauraga Laklibase Adubu Mafam Chaba Haiba Malay Mau Hairaga Mau Bazar Savanate Kaivullam Jaugi Oina Su Sangai Leba Amadi Maduga Chatmin Nabadagi Heritage Park Asi Kaibullam Jauda Sagani Habigi Wane Sangai Kanbada Yauribasi Kaibullam Jau Kaktanate Tanga Moirang Khunouda Ithai Danatana Miyam Hupna Yauribane State Asigi Miyam Gini Houzik Heritage Park Sabagi Matangda Miyam the Kongjang Changchilibasi Hanana Wari Sanaraga Wakal Tamina Krabane Moirang Khunouda Heritage Park Saribasi Ai Isagi Apama Yenglaga Sabanate Expert Kaya Yauraba Committee Amana Kupna Yengsilaba Mafam Chare Haina Shaaba Houkhre Hana Park asi sagani haina tawramliba mafam masi eco sensitive zone gi manung chele haina expert singna piri masigi mathakta mafam adu anemba mafam oiba loinana park asida yawgadoriba machak sing pumnamag semgat abhonaba loinana government ki leiriba scope asigi yengbada yamna pikpa mafam oi ahenba lam lokshin gi hairaba sulupa crore manga taruk hena changna lam leiba amuk tari Park asi sembada season nagadaba yamlaba senfam masi lam laibada chatkadauri amaromda houzik Moirang Khunouda Park sagaliba mafam masi department kyagi expert sing yauna semkhiba committee na hanjen visit tawraga yengsilaba matung chunaba mafam ama oire haina lepaga loinana park Shaaba Houkhibane mafam masi national park ki eco sensitive zone gi wangmada su leiba mafam su park chawbana heritage park asida yawgadoriba Furup Singhi Saktak Yum Singh Conference Hall, Water Body, Guest House, Light and Sound System Yauna Festival gi man venue fauba mapung fana semgatpada khudong chaba haibadu oiri lambi thong chathok chasin gi matang da su yengbada su khudong chaba oigadoribane amaromda sangai hairi ba samakhal asin nil khongba langba yadaba ingna chikna leijagada ba samakhal amane maramaduna sangai na leiriba mafam asidagi khara khajik chathoklaga park asi sabana sangai gi punsida kai basu piroidoribane amaromda kumjali sing ani tara tare tara nipanda sangai festival pangthokpagi curtain riser gi thoram kaibullam jawda pangthoke sangai gi popularity hengatna ba Mahaki Ningtizaba du Malem Pumbada Kanghanaba Madi Sa Sibungak Senbada Miyamda Hena Kanghanaba Curtain Riser gi thoram pangthokpane Hapta Kangzaibungda Sangai Festival Tawagi Mahutta Park asida hena magul leina tawnabasu khanari lenga gasina sangai bu masak hena Taknaba loinana kannaba chetpa phirepka loinana thabak tawri Kaibullam Jawgi miyamgi apamba dusu lengak asina khangdaba nate miyamgi ihul khangna miyamna pamliba mafam maduda thamba yaba chunagadaba park asigi saruk khara soidana thamnaba lengak na thabak paikhatli Kaibullam Jaw miyamgi kari yaifa thorang lokhatpa yabagi haibasu yengchili Sagadoriba Heritage Park asi Biren gi nate Manipur miyam gi nyambadi state asigi lanni amaromda miyam ni hau horiba du hanasu haktengnana unaduna wari sanaraga wakhal taminarabane hauzik mathau tarabadi assembly loiraba matung Delhi chatluraga halakpada amuk hana unaduna wari sabada akaiba leite haike Chief Minister gi paukhum madu MLA ke Ranjit na makhataraduna Park asi Kaibullam Jawda sadaba yade haina pukhatpa calling attention nate miyam gi kholawadu house ta pukhatpane lengak na tawrani hairadi Kanna Fanaba Tauraga, Soidanaba Hotnabiro, Adubu, Wari Sanare, Hairaga Karigi Houzik, Miam the Piendaba, Koirang Koishang Nabagaloin and the Kongzang Kasang Silibano Hibasine, Masina Sangai Kanaba Amadi Yokat Nabahonabada, a Hoinadum, Palm the Batodo Tokadra Kanjaraga, Tamzabani Haina Emily Ranjit Namakatana Mahaki Wapham Tamke, Maduda Chief Minister Namakataraduna, Aikoina, Hairisida Taudabayade. Madu natrabadi thugaigani yakhaigani haibadu taurani hairabadi lo leitabaga chapmanagani lo leitabalamdam oirabadi aikhoi assembly da famlubagi kanaba leite loktak ta fangi pukri macha masa sajinba homestay khara sajinduna amanga soi topsinba masibu haunaribra loktak kanse hairabadi punna honaminesi heritage park saba yaroi hairagana sargum si toklasi development ama tauragum si development work ama tawbada yetpagi yetpangata thabak ama tawsi hairabadi state ki interest tawsi haina Chief Minister Biren mahaki paukhum piki